Social media amasung selphongi maruoiba e-pau khar khangacharaga miyamda share tawjage KCP surrender singna group sengbatuna paisa khaibada Mapa Oiba Singna Machasingbu yum da phajin punchin biduna gyan tana thambiyu natrabadi Cheirak pirakpada Wakat Mifam Famakanu aina thingkhraba lalolof KCP MC progressive na thadorokpa serol amana khangalakli Makha tarakpa update ta NPP gi lusingba ani yauna miyoi mapan Congress ta sanglakpada MPCC na harau taramna okhre Hauzik lamda masida thogleba irang asida BJP ne lusingba lengak asiga punna sanminariba NPP gi MLA singna lengak asida makhata na sagotgadra natraga sagotloidra haibigi wafam kaya lei ngai jarakta ngasi NPP gi lusingba ani yauna tungan ba miyoi mapan Congress party di yaukhrei ngasi Congress ta sangkhraba NPP gi lusingba ani adudi Manipur lengak ta minister phamphawba oiramlaba haukiba tarani thoi suba Manipur Legislative Assembly gi mikhalda kaisamthong kendra gi NPP gi mirep oina mikhal thengnakhiba L Jaintakumar amadi Singjamai kendra gi NPP gi mirep oina mikhal thengnakhiba Oinam Roman amadi Khurai AC gi ex Zilla Parishad member A Okendro Andro AC gi social worker L Diren Elias Bobo Mtuk amadi MGO के सेक्रेटरी अमदी प्रेसिडेंट ओइरंबा वांखई AC की TS जोन सिंगजमई AC की वार्ड नंबर 17 की एक्स काउंसिलर RK शशि सिंह अमदी वार्ड असिमक की वार्ड मेंबर O नीलासान अमदी वार्ड नंबर 16 वार्ड मेंबर L रोमेनी हाइरी मखोइबु तराम ओकपुगी थोरम अमा ngasi BT रोड तलैबा कांग्रेस भवन द कांग्रेस के लुसिंगबा कयाना सरुक यादुना पांगथोखरे मखोइ मापनबु ngasi नुंगथिल MPCC के ऑफिस द पांगथोखिबा तराम ओकपुगी थोरम अदुदा पार्टी के लुसिंगबा सिंगना कांग्रेस पार्टी की लेंग्यान यादुना हराव तराम ओखी थोरम अदुदा CLP की लुसिंगबा ओक्रम इबोबी MPCC की प्रेसिडेंट K मेगाचंद्र CWC की मेंबर गाइखांगम पार्टी की लुसिंगबा अतै लुसिंगबा सिंग अमदी MLA यावना थौमी कयाना सरुक याखी थोरम अदुदा सरुक याखिबा CLP की लुसिंगबा ओक्रम इबोबिन हाई लमदम मसिद थोगलिब इरांग असि था तरा तरुक हेंजिलकले वाथोक अमा लैरबदी मदुगी वारोइसनमा सोयदन लैगदबनी अदुबु मतम असि सांगमनख्रे लमदम मसिद थोगलिब इरांग असि लोइसिनबो होनबदा मियामगी मतेंगसु चंगी अदुबु सेंटर लेंगांगना स्टेट लेंगाग असि मथौ तोहनबा अमति मतेंग पांगसिनबा चंगी हाइखि ngasi party asida thajaba thamduna sanglakliba singa sina party asigi hana leiramba mapangaldagi hena kangkhatpa ngamlagari haiba wafamsu thamki Lagliba October 15 gi ayuk pung 3 tagi numidang wairam pung 3 phawba Manipur kanglaipak ki mafam pumnamakta korkobna pung 12 subna total shutdown lauthokre Water Resource Department ki chief engineer amagi mayumda sakangdaba singa bom ama thamjilamle ngasi ayuk lamphel police station konba laifam sipai ki singmairong rongmai khulda leiba Manipur lenga ki Water Resource Department chief engineer oiba Remai Alimai masage sahina yankhai gi mapan apokpa laikhidraba ar kadai khawgi mayumda bom ama sakangdaba singa thamlamle hairi bom thamlamle haibigi pau police ta pibiga loinina bom adu ngasi ayuk pung 13 ge minute kunrom taba matam adwaida lamphel police ki kangbuna asoi angam yaudana lauthokre hauzik phawbigi oina kanana kari maramgi damakta bom adu thamjilam libano haibak sapchana khangba ngamdre adum oinamak sel gi demand ge mari leinaramba yai haina thaznari hairi